Ako'y point tarukta Government of India ako'y maruin na whenever governor ki through the ako'y nahanwari sana degi hari mga sige sose pangkong sabani sila lagi si government na no separate administration kasi po si moida kugising na talent na piroy hari ki po naman insurance ako'y kanisa naman ni number 1 hari ba sige po sila isip ko hari ba aduga police ka ako'y gamari ana habang kuminaraga pi Samsung development lang na buhon na ako'y nisumating pangba hay po si mga adamay na lang aduga ako'y peripheral area da layriba maitay ki sige yumsing natraga missing do adugi poto Central ki forces amasung state ki forces animak na yamna safe and secure oina thamgani haibagi point da adugi su yana ba mo ne adigi samana magalai masi poji yamna kanu oina dum lobi ba yai kari umak kokina hairi banga sige khoi chigi posi pangthok koraba matung sida kari umak kokina Maitay ki area da natraga Maitay da yamna akan mongda khut tharakna so pan ke do tawraba adoi daraga di Arambai Tenggol da amona madugi retaliate tawnam do hanam da angam ba khona tawni ba tawba apana tor ko photo madu government so accept tawni ba tai ha kan da adugi photo da yes right adu lo na village volunteer force aduga including Arambai Tenggol yauna general amnesty Leingakka ngasigi tawriba post daya asigi matung tarakda piba moidu akoi oneba governor na khabada so haigre na takpi ngasigi leingakka post na manam oraga maduna maya dum samjarabani na madugi bodo akoi wait and watch ni adu oidibra do akoi Arambai Tenggol go makata na yeng laigini adu lone na ataru sobo point da akoi gi leiriba Arambai gi Tenggol gi hanagi movement se masida kari gumba amta problem ne henda ba akoi dum chachaba adugi pot maga ayaba lei aduga loinena sigi matakta lei si NRC uniform selaga ka doroga khoi Arambai gi chachaba adu kain pom lei te abagi forum da adu tawiu haidana aduna maram oraga sigi point taruk site da aham boina akoi 1 2 3 4 5 6 ni adigi 7 subadana leiriba NRC gi pot tudai da akoi da athubuda update ama tawbiraga madugi posi NRC chana do bagi process khore habagi ponama khangan ba FMR gi ponama moment regime ki pot today da makata na sangalan ba adagi border fencing ki atubada loisana bagi moi ge bokona gani hai ado koi monitor tawjari adum ba tawri bri yemba loina na 1960 ki MLR Act ki posima akoi semto kandu da madu ki makata rakpada maitai singda hena sapu piba hena kana bi ba da idu da yengchen bina bagi wari ma yana ba adu loina na akoi ki poppy cultivation ki pose yam na tuna full swing da moi yoba muthana bagi pambai horokani aduna drug ka gai da ngapsun riba mangi ba angang singgi youth sing se madu kan bayana ba adu ba point mayam se akoi yana ba tunga sige hariba thabasi phangthok chabani na mayam thamjage loina na loisan jarapada hangiro silorga na sai dagi akoi su sakudi sajadri adubu press ki sinau singna nga sai dagi seida achauba thodang lobi dana khangpiraga sigi level bo ngai bidna leiriba isinau press ki myam panamak se forum daraga Arambai Tenggol na tagat sabam sung tawimang kanggo cheri Khutlai akoi se 241 ni masi akoi sida samitaw Noi tawgram on the record Canada tawlo tamo akoi gamnada governor yawda ba gamnada akoi sigi pose kana yawi ngasigo no ngasigo ina di gamnada thabiro ko dipui tawbiro ko moi official mayam da akoi thokse kana haibi ya tamo akoi saka gi sar tagi di akoi gi lairiba Imphal West ki ST adagi Pasemar gi commandant adagi CID gi akoi SP asi moi dipui tawbiro anmai lo sala sikwa